Isa Priya se mapalamda nastamba satkrabanina mahaki hojit khalib wakhal se honghandaba yade aina makhoi anigi mari asi thugaidaba yade ai kari tausiga haiba aigi kokta tholu haiba yadre ne taurise mapa masanaga pamjaki basina aina di hu tara mu khare haibaduni kari tore mama nangna nachinda murum sonduna leirabadi kari pendaba leirabagene nasar mapalamda satkiba si kuidri haiba numit marini mangani khakta ngairi nasayam uninglabo harisibu nateda moiba adugi nateda isana mapalamda leiramgadu phibamdu adugi khalaga wakhalse wajabanida yumsida leibadi mahangna saning bata sajabani mapalamda leiraga mahangna kari saramgadaba aibu hainamgadro khangdre ne taurise icha gyan loksing lebini mahak karimta waramloi adjustment yamna haibani mahak se matamgi irangda tauduna leigidaba natte aina thajaba thami mahangna pamjariba nurse ki simpham adu mapung phana tamladuna maipakpa ngamgira haibasi aigi thajabani ado ai oreli khara thengna hanjalakani chak to nang asum chathok lamlo ai ngairunu ko ai chalukhige hoi moiba yamna thengnadi hanjinbirakanu ko yumsida Priyagi mama lehori haibase kaubiganu haiba asimatang thamoida thambiyu ngasidi minister ki masanupa se iPhone lehendaba yade ngasidagi hauna magi maral loina lowduna themra saba tare tamo se ngasigi numise wakhal yamna nungaina lakpa uida ngasi se kari lamda koi pasatoino khangning khreda ai bodi mapum amada hekta salabasu yaida ado tamo hoigi mari matana uruitaba mapum dati pubiyu ko prel amuk tamo isamga phubi khini nungsiton nangsima inthong thokpa aiji nungti numit khudingi wakhal nungaiduna sum leisidi nasidi khara lapa mapum amada koitheba tarena ado nang ngarang haiba mobile edubu kayamuk piba already yagadagi sale gidi gemta khalune mobile dugi series maming khakta hairaga loire kaino aigi wakhal bu nongai hanba ngamgani bu hairabadi aikhoidi zoro ni kaino aitha doise mobile series ke di khanja laksa deda ado tamo aidi iPhone amadi paiba pami bo mina hariba lupa lakh amaga makhai mu pirabadi yam phare haine aigi ariba oibadina video call daga mai kaya sengdena tamon hairi dudi laithok laga loredana sale gidi araibani ado ngasi gidi long drive ama satkena khali ado nangi hongnabi thengena halasina hekta suru naibududi tawnogum siko madugi wafam madu hek hairakpada aidi bit kaloina tatli mungsithoi nangse laisabi go orabadi pakhang kyagi mita phamga oigadobani mau oirambagi khara mina break phanabigi wani ngasi goinadi nasanupadi kadaida thamlamlaba thank you tamo ai ngasi dagi iPhone gaido paiba phanglani ko yaida nong phadok long drive satpa kaisu kaide ado aina yumda hairamli base aigi friend amagi birthday ama satkadaba lai haiduna aigi ipamda angang thamlambani oren pung mari na yumda yaurabadi yaraba natro pung maridi yam thina yai kaino ngasidi wakhal gese mon khalai ko chalasi lao aigi car adu khara lapna park toroga thamlambani mina udana bahona bada ikhoini se wajarabani taurise ibungo malem nahak ana ye yaugde ko study na kamdori ai ngasi nganna lakpani nahaki ka si solonduna leirambadagi aina awang thangba corner da leiba hotel daga ipase saga thaklorabani ngasi gi sakti thonglabo pa bai coaching center da angangsing lairik takpa chalui ngasi na khara thengtokre saine ki exam koidre na khara thengna taktharaba sakpodi thonglaga loiramlabani insang budi aina halaklaga asum thongbani paba laklabani na yen thongba oina sarasi babaga ahauba saminadaba yam kuireba ipa su kuire ahauba sadaba asamba ngakta sare
Isaga leitabase hekta hukpa ngamdene ado nakhoi graduate loigadaba kayam walibage graduation loibo phawbodi warabasu wana loisinsi aduga isana pamjaba thabak haibadu tauba ngamnanaba honasiko paba tha ahum khakta ngaire aisu exam ani humdi thajin khrabani amadi khalakani haibagi thajabudi lei adubu aina pamdaba post budi oiba numit marini leiraga exam ama thagadaba ama lei masigi post asini aina khwaidagi pamjaribase mapa masa sak saminaraba matungda malemna college romda satkhre aduga mapa saubuna mayumda hankhirami asomdana priyagi mama purimana malebu ijat tanaba yamna kanna honarami Malemna leiriba barasida maunaha ama hehek sanglibasina karigino hais ai masige tanja sida photo video namhaudaba yade masina sakhi oiraga makhoi anigi marise thadatnaba honarage sar aikhoigi ichasingi tuition fee thinba lakjabani selsi surba mukta yengbiuba aikhoigi ichasingdo sarna takpi tambibadagi handak exam haidorakpada rank chanba ngamjari yam nungaijakre nongma aikhoi nga chara ama thinba lakhidoiniko nakhoi tamuhoiga punna lakdoiniko suramlanida itay mahoigi isa singna thawai yaujaba aduna nida makhongudi amna sengna hori aikhoina khara mateng pangjaba khaktani angang singdi loina brain phaida afauba misak amomam oinaba sembiu aikhoisu mateng pangjage Hare sir adudi ai amuk selukhige nongma amuk lakadoiniko masigi photo video si lairabadi yarani aigi ningba soidana thunglagani adudi ai hojik kari tauba tai isa priyasu nurse training loirabanina yumda tholaktanaba silage color khara haplaga pau jat tamsilaga mari thadanaba honarage masina aigi thau tare mama Purnimana phone da wari saduna malemasi renta laikhibadigi nisada laicuraba maunaha nupinaha kayaga renta laiminuduna oktaba misak onkre haiduna pau jat tamchilami moi ba malemgi pau ma tarabo moi ba di tabu taram khiroine malemdo maunaha amaga renta laiminarena photo video aingonda laire horel yengoko hawjikpudi thabak chatkadaba oibanina yengluranu daudom yaroi aidi tukkatsai hairibasini kaino mama nangna harisibo chumbu chumlabrane kadaidigi photo video no nahakna harisibo aidi thajakhideda horel ayumda laglaga yenglage ko ai chalukhige ai khara thenge ko hoi moi ba ai so thajaba walibane adubu photo video lairabanina ai kai haidoino khangdrene tawrise horen khara ngana hanjanbirau ko ngasigidi tas kamdawi gomhai nungairani ai ningma thunglagani do adubu yam luba mission amadi walise ai ngasimak ta chawbo hoida chatlaga warise color khara haplaga tamsindaba yade madu natrabadi aigi mission asi fail oigadaba mali Purnimana chawbo hoida chatlaga malemga maunahaga mari leine haiduna photo video adu yenghanduna karengwa thaina wafamsing phongdoklamba aduda malemgi mapa chawba khangma ngambigi pangal leichilaktaduna ahalga oibanina numidang tumtha khibadigi makeup tholakhidre ta chawba manung matam chadana lairem lemda tinkhre paba nasabu kanada sinerambage asuk wana hominaraklaga nungaiba tanpham naksilak matam asida pabana nasabu thadoktuna karigi chalibano nasabu nungsiba phaudrabaro aina khanjaramba asa punamak mami samkhibugum tawre mathangi mapoktasu ipa oina amuk phangjaba oijage ko bai toglasi kablagano ekhoi mayam leirisidi bai gi kari wattoino taibang haibasidi asi ngaktani ekhoisu tamba ngamba natte pokpa siba haibasidi kanana su haiba ngamba tamba ngamba natte ahana kongi watani
Noma poklabadi noma soina sigadaba lairaba punsinine adui saruk wakan hantaba yade haukrabadi haukre pumnamak ishwargi lilani yengba tabani aikhoi honadaba yade tungi punsigidamak khallaga bai pabase aina asimatang pamjai leibiu haibada aigi ningba thongankhiba ngaktani aina renta laikhiba maramna pabigi seba mato lomna tauba phanghodabase yamna ningamkhidre bai toklo wakhal wananabani hena khanjiluruganu numit ani khakta ngaire baina thakhiba exam adugi result out tawgadaba awabigi matungda hek tainaba mikupta nungaiba saruk lei haibadu baida thunglaba oirisanu ta chawba leikhirbigi paw tarabasu priyana malemda call tawraktuna awabada saruk yabigi mahutta priyana malemda asumna hairami Damalem, aidi dadase, yam lumna khanjarambani, adubu, Damalem na nisana laisuduna, den house ta lairaga, nupi anga mauna hasinga, sangsara mada tauduna lairabani ne, nahang na hujik, pangliba awaba adu, nahaki apokpa, napasu paudu tabadagi, laikidabani haibase, miyamna haibadiga isutai, ahan badadi ay kaya thajaramde, adubu nahaka lainariba photo video adu ay ure, madu ururaga aigi wakhalda nahaksi yam tukasayba phawi ngasidagine Damalemga aiga lainariba marise kauthokpa tamu aikhoigi mana hairamba wahisingdo hawjik khaktada ai khanglai upang sudaba miga sangapanga tawganu haibase yam chumlame ngasina loinarabani aikhoi anigi haukraba wari singdo priya nahakna hairiba singdubu karino ai bab taba ngamde aigi baba laikhidabigi wakhal asuk wana leiringaisida nahakna awabada saruk yabigadra hairaga nahakti lairba misak aikhoibu karisu leitana khanba haibasi aigi wakhalda nongmata khankhiba leite adubu nupi haibasidi lairangdagisu hena tholi hainaribani nahakki nasin makna aduk tukocharaba wafam adubu aina tawrongani haina khallaba o lairaba aikhoise kayada tolaba asengba chumba haibasidi nongma natraga nongmudi soidana khanglakani achumu aran khara thibiraga haibirama thoklabadi khara phagadaba aigi asuk luraba tanpa masida nahakna hairiba singdo ai khangjai aise kanano haibado nahakna khaliba wakhal ado aranba ngaktani haibasi nang nongmudi soidana khanglakhigani matamduda nahak wakhal wadaba nahakki miludige pirang sinthadaba ngamba oibiyuko ai nahaki wa pautak sing taningdre sakhi lairaba wabu aranbani hairabadi ai yaba ngamjaroi ai phone thame punsigi oina nangonda wari sanaroina lepcherabani bai hero aisi mamangi mapokta kari aranba thabak tawrubagino khangdre aigi asuk waraba matamsida priyagi wafam asidi asakpa maida gi hajinbaga chap manare aigi punsise arembani adubu aina hairi ai makhoigi mathakta singnakhigani aigi thawna lingjen puthoktuna ai landi haibasimatang ai khangandaba yade hairibasini hoi chumi bai baina lansu landana mahagna maral sibadi aisu yaningde baigi thawna hanbiganu aikhoisu pangba yaba mateng pangjage nathawna leibiyu honakhisi matam leiri kaino nongmudi makhoigi mathakta baigi maise thangatana chatpa ngamdri phaw bai khoi honakhisi mathangi nomita malemna yaukhiba CBI gi exam adu haidoklami malem north east ki oina mahak matomta selection phangladuna mai pakcharami bai bai thoango tarabro bai tadrabo bai ngasidi insang ahaubo ma ongdaba yade ko ainu pudra lagliba asigi mamal yam chawi ko bai kaidorobage Sunday numit asida nganna koilaw lawridubo kari leirabage ba ngarangse ahing kya tumthaba yakidre khara thengna pung ani adubaida tumthabani madugi yahau khara thengkhra male bai di ngasigi pawse tarabadi khangprek pu khangani he bai na matam kya digi ningjarakpa CBI gi exam adu result out tawre aisu ngarang pawsi tarabani phanglabani adubu bai gi phone su chattine
phone tauwi phone switch off haidana sum lei ayu call amuk tauwi adusu phone off leine aibo selko bhai nungai khreda bhai na pau nungai ba porakpagi kari chani bhai ge pa ba me hekta hairo ai ngasidi kong thaba tare dana bhai ngasidi oksa kong ba tare hang sorry bhai ai kaure harau mon khidana bhai ge oksa chade habado ai kaure ne ado ngasidi aikhoi ima baba na aikhoi da chak chamina si na hairakoni yaye bhai noidana khara nungai ragani aigi wakhal se nungdi nungai re haibabu aikhoi paabado leijaram labadi kaya da nungai jagadaba mai pakpage pawa si taba phangjarabadi kaya da harau jagadaba aigi punsigi oina awatpa amadi asum lairani ko bai doglasi haukrabadi haukre wasi wafam thadoglasi hojikti aikhoi matab amuk laglabani ne ado priya di kamdau seba aidi priya se kharadi lagnabana pharoidra na khali bai di kari khalige bai priya gi wasi toglasida mahak ina kara khunba imungda poglabasu lairaba mibu yam nungsijabani handak mahakna honglokliba mahakki wakhal se karidagi no haiba ai lamba ngamde mahakna ingonda haijaba amadi lakhidina maduda amuk discuss tawraga kari lege haibadu aikhoini khanarasi haujumakidi magi wakhal se thadoklagi haina khali bai aidi yaida bai na pamjabado aigidi apamani adudi haujik aikhoyumda chalasi ima hoi baba khoina akhoibu ngairamlagani matamna asum haukibna malem CBI da join tawruduna training loisinkhre malemgi ahanba mission asimadi mapalamda clinic amagi manungda lona yadaba selthum sanalupa mayam ama lusinda laire haibigi akaknaba paw ama phangbadagi mission changlami sigi clinic asimadi yam chawbasu natte karamna aina yadraba polamsing adubu thamlamgani ranbir makhoigi gate asi so loina lonsilu telephone amadi mobile kudamak loina hana loksingadabani aduga internet amadi communication line kudamak disconnect tawduna thamgadabani aikhoigi mission asi loidri phawba hoi sir aikhoigi lamni punamak clinic asigi akoibada loina koisilaga thamjakre ngasigidi anoba patient amada yengre hainasu hajaramlabani sir good morning sir mukherjee aikhoi CBI gi team ni ngasi sir gi clinic asida akaknaba information ma phangbadagi mafam sida lakjabani che chang punamak front desk ta thamjaramlabani yangbiro aduga office assistant amaga nurse nupi amaga aiga wari sanaba pamjai maduma sarna haujimak sinbiyu sar aigi clinic asida loan yadaba karigumba pot amata thamde yengbabudi yengbiyu karisu akaiba leite check tawbiyu pochai akaya toy body thogan biganu lai on khraba babagi photo gumba thogai khokai body tawbiganu fajan asum thamirum haijari sarda ada CBI gi lusingliba misak asibu aikhoi da malem natrane manida da malem bu CBI officer oikraba jala natraga sak manaba oiraba jala ai khangnaba honadaba yade sar sibu da malem natro aikhoi manipur dagi somna aigi ming hangbiga thakarino ai somna hangliba hairiba misak adumadi ai natte somna clinic asida thabuk torokba kayam kuire numidang athengba matamda masak masa khangdaba nupa gunda khara hek changli makhoina karamba roomda changlaga ayamba matamda wari chane haibadu aingonda haibiro cooperation pibiu ngasige ikhogi mission asida somna help tobiu sorry sir aida lanwa oiramasu yai adubu mandi mali he sir athengba matamda mi masak khangdaba kharabudi lakpani ayamba matamda room number 13 da changkhraga wari watai sanaba ngakta oina ujai akopa maroli aikhoi khangjade sir chumi sir aikhoidi makhoiga karigumba amata mari lenjade sir hoigi tawpham thokpa mathau pangthokpada aikhoi cooperation pijage ranbir room number 13 changsilaga aikhoina porakpa mental and goal detector machine adu pusilaga yenglo ai mukherjee ga wari mukta sanarakhige sir mukherjee aikhoina pudana lagliba machine asimadi checking tawba yadaba machine makal amani kamdok sige machine duna lai leite khangba ngamlaba machine amani
ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯕꯦꯁ ꯑꯣꯐ ꯂꯦꯚꯦꯜꯗ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯃꯁꯤꯗ ꯁꯔ ꯃꯨꯈꯔꯖꯤꯒꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯒꯦ? ꯁꯥꯔ, ꯑꯩ ꯍꯥꯏꯖꯒꯦ, ꯌꯥꯝꯕꯕꯨꯗꯤ ꯅꯠꯆꯗꯦ, ꯀꯔꯣꯔ 500ꯔꯣꯝ ꯈꯛꯇꯅꯤ ꯊꯝꯖꯔꯤꯕ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯀꯔꯣꯔ 200 ꯄꯤꯖꯔꯒꯦ꯫ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯅꯗꯕꯤꯗ ꯂꯣꯏꯁꯤꯟꯅꯔꯁꯤ꯫ ꯑꯗꯨꯅꯤꯗꯅ ꯁꯔ ꯃꯨꯈꯔꯖꯤ, ꯅꯈꯣꯏꯒꯤ ꯃꯤ ꯑꯃꯈꯛ ꯔꯨꯝ ꯅꯝꯕꯔ 13ꯗ ꯆꯪꯍꯜꯂꯒ ꯂꯣꯅ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯍꯜꯂꯨ, ꯑꯗꯨꯒ ꯋꯥꯔꯤ ꯃꯈꯥ ꯁꯥꯟꯅꯈꯤꯁꯤꯀꯣ꯫ ꯃꯥꯂꯦꯝꯅ ꯀꯗꯔ ꯑꯃ ꯁꯥꯟꯅꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯥꯜꯆꯥꯡ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯍꯜꯂꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,000 ꯍꯦꯟꯕꯒꯤ ꯃꯥꯜꯆꯥꯡ ꯐꯒꯠꯄ ꯉꯝꯈꯤꯔꯝꯃꯤ꯫ ꯃꯤꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯅ ꯆꯤꯡꯅꯗꯨꯅ ꯃꯥꯂꯦꯝꯗ ꯍꯪꯂꯝꯃꯤ꯫ ꯁꯥꯔ, ꯑꯩꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯁꯥꯔꯁꯤ ꯗꯥ ꯃꯥꯂꯦꯝ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ꯫ ꯈꯣꯟꯖꯦꯜ ꯁꯑꯣꯡ ꯁꯥꯗꯥ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯑꯁꯦꯡꯕ ꯑꯗꯨꯃꯛꯇꯪ ꯁꯥꯔꯅ ꯍꯥꯏꯕꯤꯔꯝꯃꯨ ꯕꯥ, ꯄ꯭ꯂꯤꯖ꯫ ꯑꯩꯕꯨ ꯌꯥꯝ ꯃꯥꯟꯅꯔꯕ꯭ꯔꯅꯦ? ꯑꯩꯗꯤ ꯅꯤꯁꯥ ꯄꯁꯥ ꯌꯥꯝ ꯆꯥꯕ, ꯅꯨꯄꯤ ꯅꯍꯥꯗꯒ ꯌꯥꯝ ꯆꯣꯞꯄ, ꯑꯣꯛꯇꯕ, ꯉꯥꯎꯁꯤꯟꯅꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯄ ꯃꯤꯁꯛꯅꯤꯗ꯫ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯇꯣꯟꯕ ꯊꯥꯛ ꯑꯃꯗ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯤꯕ꯭ꯔꯥꯅꯦ? ꯃꯔꯛ ꯊꯠꯅ ꯁꯥꯔ, ꯄꯣꯠ-ꯆꯩ ꯂꯣꯏꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯐꯒꯠꯈꯤꯕꯒꯤ ꯑꯏꯕ ꯔꯤꯄꯣꯔꯠ ꯑꯗꯨꯁꯨ ꯐ꯭ꯔꯟꯠ ꯗꯦꯛꯁꯇ ꯄꯤꯖꯔꯝꯂꯦ ꯁꯥꯔ꯫ ꯑꯣꯀꯦ, ꯊꯦꯡꯛꯁ ꯃꯤꯁꯇꯔ ꯔꯟꯕꯤ꯫ ꯆꯠꯂꯝꯃꯣ, ꯑꯩ ꯂꯥꯛꯂꯒꯦ꯫ ꯁꯤꯁꯇꯔꯁꯤꯒ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯔꯝꯂꯒ ꯑꯩ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯒꯦꯀꯣ꯫ ꯅꯍꯥꯛ ꯆꯠꯂꯝꯃꯣ꯫ ꯄ꯭ꯔꯤꯌꯥ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝ ꯇꯨꯀꯠꯆꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯎꯍꯟꯈꯤꯕꯁꯤꯒꯤ ꯃꯔꯝ ꯅꯍꯥꯛꯅ ꯍꯥꯟꯅ ꯊꯤꯗꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯤꯌꯥꯝꯅ ꯇꯨꯀꯠꯆꯔꯕ ꯃꯤꯁꯛ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯤꯕ꯭ꯔꯥꯅꯦ? ꯑꯩꯁꯦ ꯅꯍꯥꯛꯅ ꯑꯣꯛꯇꯕ, ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯀꯥꯔꯇꯨꯟ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯂꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯥꯏꯔꯦꯟ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯃꯗꯤ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯏꯊꯤꯜꯁꯤꯡ ꯑꯗꯨꯕꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯏꯕꯤꯔꯝꯃꯨ꯫ ꯊꯦꯡꯛ ꯌꯨ꯫